ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯔꯨꯝ ꯊꯨꯞꯅ꯫ ꯐꯖꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯜꯂꯤꯕ ꯅꯪꯒꯤ ꯀꯔꯝꯕ ꯃꯒꯨꯟꯅꯅꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤꯕ ꯆꯝꯅ ꯏꯪꯅ ꯂꯦꯝꯅ ꯐꯖꯕꯤꯗꯣ ꯉꯁꯤꯁꯨ ꯎꯔꯤ ꯅꯪꯒꯤ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡꯗꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤꯕꯤ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯅꯧꯔꯕꯤ ꯃꯥꯒꯤ ꯈꯨꯠꯁꯥꯗꯨꯅ ꯈꯣꯝꯒꯠꯂꯤ ꯌꯦꯡꯕꯒꯤ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨ ꯄꯦꯟꯅ ꯌꯦꯡꯖꯔꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤ ꯀꯥꯔ ꯑꯃꯅ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯇꯨꯅ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯗꯣꯛꯇꯔ ꯄꯥꯔꯤ ꯅꯨꯄꯤꯁꯤꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯚꯥꯏ ꯅꯪꯅ ꯌꯥꯅꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯩꯁꯥ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯈꯤ ꯑꯩ ꯃꯥꯕꯨ ꯐꯅꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯚꯥꯏ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯠ ꯎꯗꯅ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯔꯣꯏꯕ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯖꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯁꯦꯟꯅꯖꯔꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯅꯆꯟꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯝꯃꯣꯏ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯦ ꯏꯃꯥ ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯏꯃꯥ ꯑꯩ ꯂꯥꯡꯂꯦꯟꯕꯨ ꯐꯅꯅꯕ ꯁꯣꯏꯗꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯏꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯁꯦꯟꯅꯕꯒꯤ ꯑꯌꯥꯕꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯡꯂꯦꯟ ꯒ꯭ꯌꯥ ꯂꯥꯛꯂꯝꯃꯤ ꯃꯃꯥꯕꯨ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯛꯏ ꯏꯃꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯁꯤꯗ ꯂꯩꯌꯦ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ ꯅꯆꯥꯗ ꯃꯤꯅꯝꯕꯤꯒꯅꯣ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯌꯥꯏꯈꯣꯝꯕꯅ ꯂꯥꯡꯂꯦꯟꯗ ꯂꯤꯔꯤ ꯂꯥꯡꯂꯦꯟꯁꯨ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯐꯅꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯪ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯞꯀꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯞꯀꯅꯤ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯂꯥꯡꯂꯦꯟꯕꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯁꯣꯝꯗꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯅ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯁꯣꯝꯗꯅ ꯑꯣꯐꯤꯁꯇꯒꯤ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯑꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯅꯪ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨ ꯅꯪ ꯀꯔꯤ ꯑꯔꯣꯝꯕ ꯊꯕꯛ ꯇꯧꯏ ꯏꯃꯥ ꯅꯆꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯗ ꯀꯔꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯎꯈꯤꯕꯒꯤꯅꯣ ꯉꯁꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕ ꯑꯩ ꯑꯃꯠꯇ ꯋꯥꯠꯇꯅ ꯍꯥꯏꯒꯦ ꯌꯥꯏꯈꯣꯝꯕꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯃꯃꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ
ꯑꯗꯨꯗ ꯅꯪꯒꯤ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯕꯨ ꯌꯥꯝ ꯐꯠꯇꯕꯤ ꯇꯥꯍꯟꯒꯅꯨ ꯅꯨꯄꯤꯗꯨ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯗꯅ ꯏꯆꯥꯅ ꯊꯋꯥꯏ ꯑꯁꯨꯛ ꯌꯥꯎꯔꯤꯕꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯣ ꯃꯃꯤꯠ ꯇꯥꯡꯂꯕꯁꯨ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯥꯕꯨ ꯑꯩꯅ ꯐꯅꯕ ꯂꯥꯌꯦꯡꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯅꯤ ꯃꯁꯤꯗ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥ ꯀꯔꯤ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯍꯩ ꯅꯁꯤꯡ ꯇꯝꯍꯟꯗꯨꯅ ꯏꯃꯥꯅ ꯋꯥꯅ ꯆꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯥꯀꯟꯗ ꯉꯁꯤ ꯅꯪꯅ ꯅꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯂꯕꯀꯣ ꯌꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯨꯝ ꯊꯣꯛꯂꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯈꯣꯝꯕꯗꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ ꯑꯦ ꯚꯥꯏ ꯅꯪ ꯂꯩꯔꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯂꯪꯂꯦꯟꯈꯣꯏꯒꯤ ꯏꯃꯥꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤꯅꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯀꯩ ꯋꯥꯔꯤꯅꯣ ꯚꯥꯏ ꯁꯨꯝ ꯇꯧꯕꯅꯦ ꯚꯥꯏ ꯂꯪꯂꯦꯟꯒꯤ ꯃꯤꯠꯀꯤ ꯗꯣꯅꯔꯗꯣ ꯐꯪꯂꯦ ꯍꯌꯦꯡꯗꯣ ꯃꯥ ꯌꯥꯝ ꯊꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯇꯧꯔꯁꯤ ꯚꯥꯏ ꯑꯁꯦꯡꯕ꯭ꯔꯣ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯚꯥꯏ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯚꯥꯏ ꯉꯁꯤꯃꯨꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯔꯣꯏ ꯑꯩ ꯂꯪꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯌꯥꯏꯈꯣꯝꯕꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯇꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯪꯂꯦꯟ ꯅꯪ ꯃꯤꯠ ꯎꯔꯅꯤꯌꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯅꯪ ꯍꯔꯥꯎꯗꯕ꯭ꯔꯥ ꯑꯩꯒꯤ ꯄꯥꯎꯁꯤ ꯇꯥꯔꯒ ꯑꯁꯦꯡꯕ꯭ꯔꯣꯗ ꯌꯥꯏꯈꯣꯝꯕ ꯅꯪ ꯍꯥꯏꯗꯣ ꯏꯃꯥ ꯑꯩ ꯃꯤꯠ ꯎꯔꯅꯤ ꯍꯥꯏꯌꯦ ꯑꯁꯦꯡꯕꯅꯦ ꯅꯪ ꯃꯤꯠ ꯎꯔꯅꯤꯌꯦ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕꯗꯣ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯦ ꯂꯪꯂꯦꯟ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈꯤꯌꯦ ꯂꯥꯡꯂꯦꯟꯁꯨ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯁꯣꯝꯗ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯖꯜꯂꯛꯄꯅ ꯂꯥꯡꯂꯦꯟꯗꯨ ꯑꯣꯄꯔꯦꯁꯟ ꯊꯦꯇꯔꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯡꯂꯦꯟꯁꯨ ꯃꯃꯤꯠ ꯎꯕ ꯐꯪꯂꯦ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯂꯥꯡꯂꯦꯟꯁꯨ ꯀꯝꯄꯦꯅꯤ ꯑꯃꯗ ꯖꯣꯏꯟ ꯇꯧꯔꯦ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯍꯥꯊꯨ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯑꯣꯐꯤꯁ ꯊꯦꯡꯈ꯭ꯔꯅꯤ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯦ ꯂꯥꯏꯒꯁꯦ ꯈꯣꯏꯔꯝꯃꯨ ꯂꯥꯛꯑꯣ ꯑꯍꯥꯟꯕ ꯀꯥꯕꯅꯤꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯂꯥꯡꯂꯦꯟꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯣꯐꯤꯁ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ ꯂꯩꯔꯝꯂꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯅ ꯂꯥꯡꯂꯦꯟꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯡꯂꯦꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯌꯥꯝꯕꯨ ꯌꯧꯔꯛꯄ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯁꯥꯔꯅ ꯅꯪ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯑꯣ ꯍꯥꯏꯔꯝꯕꯅꯦ ꯑꯁ ꯑꯩꯗꯤ ꯇꯟꯗꯧꯔꯤꯅꯦ ꯍꯣꯏꯁꯦ ꯐꯔꯦ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯆꯪꯉꯣ ꯒꯨꯗ ꯂꯛ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯏꯈꯣꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯄꯗꯨ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯂꯪꯂꯦꯟ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯩ ꯑꯣꯏꯔꯕꯅꯣ ꯂꯥꯡꯂꯦꯟꯁꯨ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯅꯪ ꯑꯩꯒꯤ ꯗꯥ ꯌꯥꯏꯈꯣꯝꯕꯅꯦ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯩ ꯂꯥꯞꯅ ꯆꯠꯂꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯃꯥꯏꯊꯣꯡꯇꯕꯨ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔ ꯇꯠꯇꯅ ꯅꯤꯖꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯥꯅꯦ ꯑꯩ ꯅꯪꯒꯤ ꯗꯥ ꯌꯥꯏꯈꯣꯝꯕꯅꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯑꯃꯒꯤ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯪꯍꯜꯂꯛꯈꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯆꯠꯀꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯈꯤꯗꯦ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯑꯩ ꯗꯨꯕꯥꯏ ꯆꯠꯈꯤ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯍꯪꯕ ꯃꯤꯀꯨꯞꯇ ꯅꯪꯗꯤ ꯌꯨꯝ ꯍꯣꯡꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ
ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ, ꯀꯞꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯗꯅ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯍꯟꯕꯤꯔꯦ꯫ ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯉꯁꯤꯗꯤ ꯄꯦꯜꯂꯦ ꯂꯥꯡꯂꯦꯟ꯫ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯔꯣꯏꯌꯦ꯫ ꯗꯥꯏ ꯑꯩꯈꯣꯝꯕ, ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯂꯩꯖꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯔꯨꯝ ꯊꯨꯞꯅ꯫ ꯑꯁꯨꯝꯅ ꯅꯔꯨꯝ ꯊꯨꯞꯅ ꯍꯥꯏꯔꯤꯕ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯖꯔꯕ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫